UNCꯅ September 9 Naga area da threat embargo gi khongjang laokhre pre-movement regime FMR amasung border fencing gi mayokta United Naga Council UNCna tha sigi nipan gi ahingnongai dagi Naga taba mafam singda threat embargo gi threat blockade khongjang laokhre Okur Times safong paw amada August 13 da UNC gi Presidential Council mi phamna laukiba warep amagi matungina tha sigi nipan gi ahingnongai dagi Naga area da threat embargo gi khongjang sangsilagani haina UNC na lauthukibane Naga area da Indo-Myanmar ngam khai paring da sambal khab gi thabak traditional boundary har masak khangdoktana fencing gi thabak tawdana ba amadi pre-movement regime laukthokdana ba India amasung state lengak ta UNC ki maikai de kyar khana khangan ba laikrabusu wafa masi thawoidaba gi mayokta threat embargo gi khongjang ase sangsenna ba phirep laurokpani haire FMR na border gi nakalani makta kilometer 13 athingba leitana sangthok sangsin tawduna Naga amasung atai indigenous communities sengi marakta matam kya gi mamang gi mari ama semtuna lakhibani adubu FMR lauthokibana Naga community gi isel naw marakta tokhai tahale amaromda traditional boundary khangtana Naga area da border fencing tawbiga no haiba wafam lengakna thawoidaba yaning de haire powers na makha taraduna hai threat blockade ase chathaki Tarabadi Naga dominated district sing the porchai goods pusilakpamadi puthokpada chauna sohalagane khongjang asida Naga khudemokna mateng pina baso UNC gi maikai de appeal tarokle Manipur gi irang manung da sing the fox na popi tharakliba ase taraina lopham thokte haina XM biren na phongdokhre kumja 2023 gi May 3 gi thodok matung lenga na chatharamba war on drug campaign gi thabak hantha khibadagi kang pokpi amasung Ukhrul district ani gi taina ba mafam da leiba umangi saruk sin kok thoktuna paksana popi thabagi thabak chathare haina hana gi chief minister nongthom biren na nungnang ba phongdok loduna chatharakliba thong ase taraina lopham thokte haire hana gi chief minister nongthom biren X the Thadorpo post amada matung magol label lamdam ama oiriba Manipur state ase ngasi drug ki makon oirak phada nungnang bo phongdok laduna state ase yamna khudong thiningai gi phibam amada laktuna golden triangle ama oirakle mahausa gi phajabana thalaba lamdam ase ngasi de poppy cultivation gi hotspot ama oiraktuna drug addiction amadi trafficking gi khongjal yangsalakpana nation ase gi nahasing amadi khunai asida asoba singnaba ama oirakle hairi asegum phibam ama oirakle haiba khalakpaga BJP na Lengak na drug saba drug lalon ba ma de popi thaba thingnaba war on drugs campaign sa thaduna masibu thingnaba akanba thabak lokholapga loinana tenaba miyo sing phagat ba horaki umang kokthokuna tharamba yamlaba popi pambi sing yan thatuna manghan ke campaign asina nisagi mayokta miyam da paksana awareness pibada natana drug kamari lenaba miyo sing da akiba amadi mipaiba pohan ki hairi laibak thibadi kumja 2023 gi May 3 gi thodok hek thorakpadagi war on drugs campaign gi thabak lep khibadagi masigi kudong saba lauraga singi tongan ba mafam singda amukhana paksana popi thabagi thabak chatharakle kangpokpe amasung Ukhrul district ki tainaba mafam singi umang sing maruina salengbong singphai sangkai amasung solengdagi handak inawnawna phangba photograph singda hailiba mafam sing asida paksana popi thare haiba khangba gamle phiba masida khudakta popi thabagi thabak sing thingnaba akanba thabak lokhatba mathau tai marilinaba authority singnasu masibu thingnaba achetpa khongpham amagaloina honabiu national media so ground survey tawduna Manipur karamba phibam da hojik leidi haba malam gi miyam da khanghanba summi oirakliba se mafam sinba thungna sandoktringai maru phukna manghanba mathau tai adubu masi mayokna ba haibase Manipur khaktana ngamloi India lenga ke nasa mukta Bharat haiba panda masi phangba ngamna ba ekhoi punna lanthengminaba mathau tai haina so hana gi chief minister nothambam biren phongdorokle MSM na lenga ke school singyeng sinba chalubada oja khara ludo sanaraga leramle haire Manipur Students Federation MSF ki mihut kangbu amana ngarang lenga ke school amadi added school singyeng sinba chalubada lenga ke school gi oja khara school hawar matamda ludo sanaraga leramba thengna khre haire Hiramasugi matangda garang kwa kaithal da leba mahiroi luk asigi office to pawmisinga unaba amada Manipur Students Federation MSF ki General Secretary Sundar Kumar Nahai mahana lusungba MSF ki team amana ngarang Imphal West ki ZEO wangoi gi manungsan na leba Hauraibi Junior High School amadi Hauraibi High School added haidiba mahiloi sang ani asida mahiroi luk asina lisang sitna sang senduna lakpa academic campaign aikhoi lairik ningthina tamsi haba campaign asigi manungsan na yeng sinba satpada
asida Hauraibi Junior High School gi oja manga amadi multitasking staff ani amaga leramba thengnaraki school asigi oina mahiroi taramari enrollment thagatpaga loinana mahiroi mapandi regular oina dumaka gi mami taramki masida yamna laibak thibadi mahiloi sangasi school hour loidringai mayumda hanaramki loinana oja nupi ani amadi MTS oja nupi amaga punsenduna ludo sanaduna leramki mahiroi singna mayumda hankiba adu phawbada oja singna khanglamde angang sing classroom da leiri haba paukhum oina oja singna MSF ki team madu da pirakhi asiguma phiba masina de kaidonungda lengak ki mahiloi sangsing phagalakani thajade oja head adusu class khara lorom laga lana thoram ama leibagi halamki oja amana anabagi karam khide loinana oja amasu imung manung leitaba yawbagi karam daba thengnaraki thodo wathok ana ayek tangai fadana oja khara laktrabasu lakliba khara asina thawai yawna class loramba oirabadi thagatlamgadabani Manipur gi atopa mafam kaya da oja watpagi wafam leiribani loinana oja sing asi mahiroi sing bu takpi tambiduna tungi punsida afaba mahiroi kya puthoke haibagi wakhalonda changlakpa oigadoribara natraga isagi khudong chaba kharagi damak oja gi senphamda changlaklibara haiba wahang thorakli asigumbo oja ama oibagi magun ngak tabasing asigi mathakta mari leinaba singna matik chaba action lokhatbiyo masida natna masiga thangnana punna campus asida leiba Hauraibi High School added asida oja amana yamna thawai yawna mahiroi singda larik takpi tambiramba thengnaraki lengak ki mahiloi sangsingda oja singna thawa sadaba amadi added ki mahiloi sangdana oja ama oibagi mathau phajana tawramba sida FSF na angakpa poi asiguma kaya simari lenaba singna kopta yengsendana thabak paikhatbiyo lengak ki employees sing masa masu sing lengak ki mahiloi sangsingda tamhanbiyo haina haiba wafam hanadagi taksinduna lakle makhogi masa masu oramlabadi oja sing asina do sanaduna leithoklamliba si leiramloi tongan tongan miyang gi miyengdagi lengak ki mahiloi sangsingda thajaba thamlaktribasi masigi yamna chawba maram adu mari lenaba singna thidoktuna lengak ki mahiloi sangsing asi thamoi sengna phagatnaba honabiyo haiki Prime Minister Manipur da laklabadi lengak semlakpa yabagi thajaba lei haina BJP Manipur Pradesh na phongdokhre loina na Congress na Manipur gi irang loisinba pamde 2027 phawba irang sakha handuna mikhal pangthohaningli haina su phongdorakle Prime Minister Narendra Modi Manipur da lakane habagi sabsaba paw BJP Manipur Pradesh da pirakpadi leite atubu lakpa tarabadi lengak semlakpa yabagi thajaba lei Manipur da popular government ama leiba habasi BJP gi so apambani haina BJP Manipur Pradesh ki General Secretary K. Saratna Phongdokhre Nitapa chu thekta leiba Thambal Sanglenda ngarang pangthokiba pawgi mifam amada BJP Manipur Pradesh ki General Secretary K. Saratna mathaki wafam ase phongdokpaga loinana karamba matamda lengak semgani haiba khangba ngamdrabasu center na matam ama hekta da semlakpa yai haiba wafam thamki mahana makha taraduna Prime Minister na karigumba Manipur da laklabadi thokliba irang asigi warosen amadi soidana puraklakani haiba thajaba lei adubu Prime Minister Manipur da lakte hairamba du lakpagi oithopu leirabana mahaki khongsat asi Congress na laktanaba wakai taroklagani Congress na Manipur da thokliba irang asi kumja 2027 phawbo loisendana leiraga mikhal pangthokpa pamli haina su phongdokhi Manipur Pradesh Congress Committee MPCC ki OBC Department ki State Chairperson oiriba Sakir Ahmad na social media da kanglok phurup masel gi marakta irang thokpa yaba wafam thagalakhiba silaibak thibani BJP na kaidawdong da kanglok ki irang thoknana bakhan balaite maham thagalakhiba wafam adugi matangda ngasi phawbo MPCC gi lusingba amatana sengdorakpa laite maramaduna wafam adu makhoi gi lusingba singna inselibra haibagi singlaba sulai hairiba kanglok ki irang thokpa yaba wafam thagalakpa duga mari leinana mahaki mathakta FIR sankhre hairi IDP singi mathau taba polam sing leibada chamam number kya thokliba sithigat pa mathau tai haina Hareshwar Goswami na phongdokhre BJP na lamdam sida makhogi lengak hek lakpaga amamba itias semba leptre BJP se amamba itias semba da yamna khuloiba political party ama oire Manipur da thokliba sahi ani makhai soroklaba irang asina maram oidana moirang kendra gi tongan tongan mafam singda hangliba relief camp singda mathau taba polam sing phanghanbada su amamba itias ama amuk semga dawre haina MPCC ki chief spokesperson Hareshwar Goswami na haikre RIMS Hospital ase lairabu singidi mongphongga sap manare haina phongdokhre Haukiba September amage ahingda RIMS Hospital da laikhidraba Imphal East District ki sekta mayale kaidagi yengkhong keso sahi yankhai taret ki misi aduga mari leinana JSM semkhibaga loinana ngarang so asiba haksang JSM de imung manunggi miyoi singna loksindana leire JSC ki convener yengkhom noinoi sanana phongdokkibada yengkhong keso ki misi adu RIMS ki doctor amade staff singna section ba watpa amade thausadabadagi thokibani RIMS Hospital ase lairabu singidi mongphongga sap manade misi asigi
matangda rimski maikaidagi chap chaba ama khanganbaga lodana maralebusing serak pidri phawba asiba haksang loksen kiroi haiki nengsingba yabadi numit kharanigi mamangda rims hospital da maunha amasul laikidabagi matangda irang thokibaga loinana misiadugi matangda rimski maikaidagi inquiry committee ama semdana thijinbagi thabak sathakibani Assam Rifles na sajik tampak tagi opium kg samaga kuntraga nipan phagatkhre Assam Rifles ke kangbuna Indo-Myanmar border manaki Sandel district ke manung zanba sajik tampak tu sathakiba search operation da sakang dabadrak lalon basingna thamlamba oigani haina thajaba pa crore tarukka lakh mapan rongi mamal oigadaba opium kg samaga kuntra nipan ga gram songa phagatle haidi pharaba polam singadu NCB Imphal da ain yoiba thabak sing lokonnaba khusinna khre haidi